Hi mayam ngasiगी वीडियो सिदी यामना नुंगाइतबो ओइदोइनेबको हाइदि हंदक खरनि ममांग सिबा जिदा मी तरुखक मेतै तरुका हातखिबदो अदुदो नुंगाइतबो खुंदोकपो ओइना ngasi अखोइ सिदा कैंडल विजिल अमा चत्तोरेबको अदो mayam सु येंगमिनसि कमाय कमाय तबि हाइदो चरके Mamãe do Jamu.
ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯖꯥꯔꯤꯕꯣꯟꯗ ꯊꯣꯛꯑꯦꯅ ꯋꯥꯔꯤ ꯂꯩꯇꯦ ꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅꯕ ꯍꯣꯠꯅꯁꯤ ꯃꯌꯥꯝꯅ ꯀꯧꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯧꯕꯤꯔꯛꯄꯗ ꯑꯁꯨꯃꯥꯏꯅ ꯇꯧ ꯏꯃꯥ ꯏꯟꯗꯣ ꯃꯌꯥꯝ ꯄꯤꯕꯤꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯇꯨꯡꯗ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ